फाउबगी मरोइबा पाउसिंग हाइजरी लमदम असिगे आइना थिंकख्रबा lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri amadi Hakchanggi phibam soklakpadagi emung ama awabagi epakta taduna leiri Kurumzari Times of Manipur ki pau mi ing tabiri basingbu Bidyapati mayang lamdam taram oksari aduga loinana pau sandokna pizari lamdam asigi aina thingkhraba lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri Lamphel Police Station ki manung chanba chingmairongda hangliba Vishal mart ta khutlai paiba lalhoulup amana sel gi demand ga mari leinana bomb langsinduna pokai hankraba matung makhoina talakliba demand ga senpham adu pidrabadi Vishal mart thong hangba yaroi haina akanbu wafam thamlakpadagi Vishal mart thong lon khre bomb langsinduna pokai halamba amadi tattana ke halakpa adugi mayokta ngasi Vishal mart ki official sinmising amadi imung manungi miyoi singna Vishal mart mamangda wakat mifam chathakre wakat mifam aduda saruk yakhiba singna bomb langsilamduna pokai halambagi thawang yaningde sinmising aki tuzung pokon bigano haiba wafam sing phongdokhi modi no magi suraga adu ta sanatana debendam maron thokchadraba ade sakarna state government na thabak pibidraba company sina moi gi damakta thabak pibidana ngasi no magi thamge phangaga imung gi family gi kona da lejawni moi de khangjaba nate sumaina sita sanatana laikai sigi mirakta jumnakta angang singa yung anta da tuition chatpa yauri sokpanan ma yauragadi public ta awaba ma natraga company si thingge daragadi suru employee yamnawda company ani sida leiri si khoi mi sani mukhi changne sujai housekeeping and security staff hakta da mi Vishal singmairong sida mi 96 adai chang tawi aduga kawada na mi humpu gi chang tawi and kaino daga security da mi 10 muglei and put total mi sani chahungi de employee maitai masagi thabak mafam sida piri bani no magi sakhau sari chori bani Amaromda Tom TV na phangba pawgi matung inadi nahan Vishal mart bomb langsinduna pokai halamba adu UNLF na oiramba yai haina hairi hauzik Vishal mart lalhoulup mari na lupa crore kaya gi sel gi demand tawrak palai hauzik singmairong Vishal mart chawrakna sinmi chamaga yankairom thabak tauri ba chairak asida Manipur police ki maikaidagi Vishal mart thong lon pa yaroi hangadabani haina su akanba pressure pirakpana maram oiraga Vishal mart ki official sing tawpham khangdana leire Yung pudana macha masu thaklamlaba imung ama phibam chadana anaba amana maram oiduna ngasidi awaba phibam amada leiri matamgi oiba apang thabak suduna hingjaramba moirang thembiragi imungni Sekmai Kendra ki manung channa leiba fumlau sifai maning lekai da leiba moirang thembira diabetes narakpadagi suba nomba ngamlakhide mahaki loinabi moirang thembi molana angamba mateng pangduna yum panna hotnari Hakchanggi phibam soksilakpadagi doctor da yenglubada biragi kidney su yadre haiba khanglakhi imungi amadi machagi hotnabada awaba oiribi bimolaga tom TV ga unaba amada mahaki mapuroiba hakchang fana leiringedadi suba nomba tawduna hinglambani adubo naraklaba tungdagidi haugat kangkhat ngamdana leire yum punaba hotnabada awaba ama oire adugisu mathakta mapuroibagi layengnaba hotnabada sen thumgi awaba kaya sumayoknari haiki magi Hakchanggi pukhapa matanda kidney ni ma fail ore hare doctor na nara tu nana pudakro yumda pudara kidney doctor tanaru chona pudare phaba chu laite ma pukalu badagi amu hena chonda ma uti lengbo watpa kaimta ngamde konga ma pan thokpa dum kaimta ngamde thangtok thangi la dum tawre Machanupi ani leirabi bira Hakchanggi phibam hena soksilakpadagi doctor da pukhatuna yengbada mahaki kidney mathau tawdare hairakhi makhata na bimolana mahaki mapuroiba asi ningthina layeng ningi adubu sel thungi awaba leibana layengba ngamdana leiri miyamna mateng pangbiu haiki ngamamdabaje khana di khara chatpa khotpa ngamami sahi mari muk sure mana chatpa ngamdana kaim suba ngamdana ta dana leiri che chatpa ngamdana dum jumna leiri che adubu chatpa ngamdaba haji chaisu surama pali pan thoammi
mapalipan thokpa ngamakrise tha muk phajale thangtok thangin tawreise Cheki farm amada thabak suduna yum puriba bimolana mahaki mapuroiba amadi machagi khanduna mateng pangbiu haina pukning nungsina phongdorakli wani ngai leitana juware adai hujikti tabak chuba chappa jungam dare ma chena bada nangai di isa ngai chena lama ai tabak chatpa ngammi ai tabak chalakti je tha ma phare ai na tabak chatpa ngam da dan satana yumda leire ise ma gi layeng baji dai da ngamna na bai ma za ma bu yeng ngamna na tengbang do pa me Moirang Tembi Molana mahaki mapuroibagi anaba si layengduna fanaba hotnabada miyamna nungsibiduna mateng pangbiu haina thamlakpa asimakna miyamna mateng pangbiragadi layengduna faba ngamgani haibagi thajaba Bimolagi pukningda phauhori Bharat Sarkar ki Ministry of Urban Development ki senthang makhada Congress na lengak lengai matamda Imphal City ki manungda leiriba Tombisna High School sidoklaga saba hokhiba Tombisna Market saba lepkhiba chahi ama makhai hele Imphal City ki tongan ba lambi ki mataida kaithel phamlibi singi Phampham pinabagi pandamda Tombisna Market asi saba hokhibani Mahut Department na PWD Department da ahanba oina lupa crore taramari deposit tawduna Simplex campaign na implementing agency oiraga saba hokhiba Tombisna Market asi BJP gi anauba lengak leikhibaga loinana ani suba phibam thokpa senpham PWD Department da deposit tourakpadagi saba leptuna lakhibani hairi atopa pawgi likhun amana Tombisna Market sabagi ani suba installment senpham ministry da ke sanction touraklabasu housing finance department da phajinduna thamli Mahut department gi maikai dagi senpham adu puthok raknabasu kan honari hairi Haujik Taunariba Rajniti asidi phamphake lilaga chap manare praja miyambu apang masibagi hainabi thadoklasi thabakna saktakna si haina mathang chahigi anganba sarukta pangthokadoriba Lok Sabha election the independent merep oigadoriba RK Somendro na phongdokre ngasi Tom TV news ka akhanaba unaba amada RK Somendro na hai handak state mangagi election da BJP na chauna maithikhiba asi masana tawjerobagi matung ina miyamna para amatambi wa khaktamak nganglaga thabakti iyaw yawdaba jinga khutka manadaba kaya aduna ngasidi marai saitharakpani haina mahakna haiki tasena politics haibse hojiki myamna tomnariba adutigi praja myamda moigi wakhalda chugi bai tare politics kaino habda yamna ngangba hiba yam sang ngangba ade commitment pampi de piba adi myamna sum wakhanda politics haga myamna dirty politics na unare hojiki matam sida adi myamna thajaba mangna reba politician myamna moidigi kaino da ngasi bo toriba politics sida sum ujarakpada yam maximum loina phate habrate phaba myam yauri adubu numbers ko phatabna hirakpana adi commitment pampi de piba vote torom daida vote khomgi baduga heng vote kar kana commitment am ngalaktaba saigi khoigi vote top kanda moigi kai hani akai gum khoina karagadi so suppose akai framework agreement pu har laktokani haigumba adagi nagagi issues leiba akai greater nagaland gi asigumba laktokani haiba bot adugumba myam na mamang thaga praja myam da bot khomkhiba ada unemployment gi myam na ha me youth myam jigi thabak phangdabagi police ki toriba mamang togiba aduga car kam thung kyam to birte ju thobam to hapri na suguma full commitment myam sum togi de myam jina politics yam na mot pa yam dirty politics unar pa thajaba mangnar pa tare ada ai wakhan de politics haiba jida sim bai de haiba mon singjam ta yawdabran khale politics ha icham chamba maru eba pandam di just man myam gi angam ma thabak tawba angam mateng pangba later lai myam public myam ga attachment to ngamba adugo chala unaba ngamba myam digi khoi sentiment ko uba ngamba si yam nakna public to tin na leiba ngamba adugumba leader do adu na adugumba na sim politician na haining aduga atai just lila sarabang atanin haining de is a game aina ju adu myam do haiba Rajniti hairaga dal amana amabu hundok hunjin tawnaba amana amabu morally assassinate tawnaba amadi hunduna ngangnaba makhalgi hanthaba thaki politics asina politics ni haiba asi miyamna thajaba hantharakli lamdam asida ahong ama puraksi hairabadi stage performance politics thadok piu miyamgi interest chakhat thaurangi oiba thabakta mai onsinba matam yauri hainana mahakna wafam kaya thamki atasingai mi ge party gi maramda am kana ju ai hullaga dinganing de because mogi ju ideology le report ni tori report moi ju fare to ini moi na fare na to thabak to the public na
how far we accept to it out there have the my can only say I did because I don't want to go against any party. Congress and BJP they're trying the level best. Congress even they're trying the level best. Other is the people who go in a decide of Zabani, pain the Bambam Uraponi, see I am insult to women talk I had Ramzad in Kalaji. That's in politics saga. I'm a pohun mazat, those kind of politics. I never want to do that. I me who laga politics to Pamjade, I just Pamjari with it. Tabak Natakpa, Tabak over commitment, Pidaba. Tabang utpa ko gumba politics na tawning aduga BJP ngasi moina ori phibam se tasina moigi tawjari thabak tu ngasi public na ujarbi matung ina moi phangjabani na khalle even mamang da congress chai tranga paime manpura moije pamdre na praja mem na BJP choose togi bane ba manpura so BJP choose sakanda mu hojik amu moi BJP je phai phaten to na bade mu congress sanjanda bu honari ba why is that I hanging is it. Matam to the Congress patre and the BJP Taure, BJP Paramdre, why again they have to come back to Congress? At all option later, Baba. I need to get more Ubiska, you know, Manipurdagi India, BJP Congress, Kitaki, or Rasinda. I hanging is it. At the public ma'am, you BJP Congress, public at Ravalay ma'am say. When public, when a Pami Besdi, Levak Shambu have. Lebak damna kunai damna phawthau to biro havne aduna I think we need a very good leader instead of going for a party. I think we should tawning da afaba leader thiba mathau tai khalle de aduna yaning na pore anya jing sai moi commitment do full commitment am to ko pa pau makhata na pizedringai da break macha matang longzari. Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break ki matungda pau makhata na pizari ngarang numidang pung 12 makhairom taba matamda Thaubal District Police Commando amadi kuntaruk suba AR gi apun bakangbuna yaripok lai manai degi KYKL gi active ngakpigani KYKL gi active member ama fare hairi faraba miyoi adugi maming Paujobam Lukhoi Serjam Apokpa Ibohan Bikowi Kongjom Sapam Mayai Lekai Degini Mahak Lisinganiga Taratarukta lalhoulup aduda yaubaga loinana military training tawkhibani Thamoigi anaba amana maram oiduna hongkhiba yumsakesa numita New Delhi Hospital amada laikhidraba NSNIM gi Vice President Retired General Khole Chetko Konyaki thawa yaudraba haksang da aroiba ikai khumnaba utkre Naga Hoho amadi Naga Council Dimapur anina sinduna Dimapur gi Fort Mile da laiba Agri Expo site ngasi pangthokiba thorum aduda tongan ba Naga Civil Society Organization singi luchingba sing amadi miyamna sarg yakhi thorum pangthoklingai manung ayuk pung 10 dagi 12 phawba Dimapur Kaithelgi akoiba da lairiba dukan sing thong thingnaki Mathang Sahida Pangthokadoriba Lok Sabha Mikhalgi Mangoinana Chathariba Naga Santigi Wari Asigi Waroisin Puraknaba Nagaland GB Federation gi Mityeng Makhada Nagaland gi Governor gi Kuthangda Bharat ki Prime Minister Narendra Modi da memorandum ama pisinkre
Churchill Brothers FC Goa ga thengnagodariba match asi Neroka FC gi oinadi achouba turning point oiragani haina thangjam saran singhana phongdokre chathari ba hero I league lisingani taranipan taramapan gi fourth home match ki oina haye nungthil pung ani taba matamda Khuman Lampak main stadium da Churchill Brother FC Goa ga Neroka FC ga sanaragani hairi sanagadoriba match asigi mangoinena ngasi singmairong da leiba classic grand da pangthokiba pre match press conference ama pangthoki press conference aduda Neroka gi FC gi head coach Manuel Ritermero Ferrelli amadi Churchill Brother FC Goa gi team player kaya amasu saruk yaki press conference aduda saruk yakiba midfielder player Thangjam Saran na hai Churchill Brother FC Goa ga hayeng thengnagadoriba match asi Neroka FC gi oinadi achouba turning point oiragani haina phongdokhi Neroka FC gi maikei dagisu mai pakna point hena phangnaba ngamjanaba thakta hotnagani haiba wafam kaya phongdokhi ꯑꯩꯈꯣꯏꯒꯤ ꯆꯔꯆꯤꯜꯒꯤ ꯃꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯦ ꯃꯣꯏꯒꯤ ꯐꯣꯔꯦꯅꯔ ꯈꯣꯏ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯏꯚꯟ ꯏꯟꯗꯤꯌꯥ ꯄ꯭ꯂꯦꯌꯔ ꯈꯣꯏꯁꯨ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯍꯧꯖꯤꯛ ꯄꯨꯔꯥ ꯐꯣꯝꯗꯅꯦ ꯇꯣꯞ ꯃꯥ ꯇꯣꯞ ꯁ꯭ꯀꯣꯔꯔꯅꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯀꯔꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯗꯤꯐꯦꯟꯗꯔ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯐꯣꯔꯦꯅꯔ ꯑꯅꯤꯅꯦ ꯑꯩꯈꯣꯏ ꯗꯤꯐꯦꯟꯗꯔꯁꯨ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯣꯏꯅ ꯁꯦꯟꯅꯈ꯭ꯔꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄ꯭ꯂꯦꯌꯔ ꯈꯣꯏꯁꯦ loina hojik form da lay and our positive point is like no one is in injury now. Everyone come back from injured and everyone is fit and everyone is ready to give their best. Amuka na break amatanga lauzari. National Council of Educational Research and Training na anoba syllabus puthorakhraba tungda Tripura da mathang academic session da school timing hongdoklagani hairi ahanba phase ki oina school lising mari ga chahum marifu ga mangagi manungda lising ahum ga changwa gi school matam sindoklagani haina Education Minister Ratan Lal Nath na phongdokre nungthil gi matambu Fazana sizinaba yananaba primary thakina pung nipandagi taramaga mathoi fauba amadi secondary amasung higher secondary thakina pung amaga makhai fauba oiragani hairi hausiki oina pung taramathoi dagi mari fauba oiri hairiba maram asina angang singna chaba thakpa chang nai dabaga loinana extracurricular activities sing pangthokpa ngamdre hairi Report amagi matung ina Nepal lengak na lebak aduda Bharat currency lupa lisingani lupa chamnga amasung lupa chani chatpi sizinaba thingkhre hairi maramasna Bharat ki thabak tawduna leiriba Nepal gi sinmi kaya amadi Nepal da lam koiba chatliba Bharat macha singna khudong sadaba kaya mayok na hangadauri panba yabadei Bharat lengak na hawkhiba chahi lisingani ka tara tarukta lupa lisingani chamnga amadi chani asi puthokibani loinana miyamna anauba lupa chatpi sing asi Nepal gi kaithel da su sahi anirom sizinaduna lakhibani ngasi hongkhiba pause singda kari kari maru iba pau yauri bagi haibadu amuktang punna khangminasi Sangai Express Committee ne MU gi smart classing verification sathava hokre nungsinaba leitrabadi lambi pharabasu car atangma tongmana nungaiba ngamloi Chief Minister KRA gi Finance Secretary kaptuna hatlamle rapis ama chahini pan phadok pikre Poknafam Juko Belegi Sayat Namba Loisinanaba Hotnari Manipur gi lalhoulup nipan da thamliba athingbasi yengsinanaba center na tribunal semkre KRA gi luchingba ama nomaina kaptuna hatlamle nupida nattaba lamchat chatpagi jail da chahi nipan thabak subagi phadok pikre democracy satlabadi miyambu ki hanba yaroi okram ibobi Huyan Lan Pau KCR Telangana gi Chief Minister oina wasak laukre Rajasthan Chhattisgarh da di khangdri MP gi di Kamal Nath na CM oiragani ahan bo oina state ki thakta Barak Festival haudokre miyoiba masel nungsinnadrabadi afaba lambida atangba gari thaurabasu nungairoi CM
Lok Sabha Mikhal Inarda CPI gi Mirep Dr. Narana Oiragani Nupi Paraga Ikai Komnaba Mangan Lugi Mara Leiri Haikraba Mioi Chahi Nipan gi Fadok Pikre Naharol gi Thaudang Juko Bhelagi Wathok Athuba the Warosin Puraknaba Nagaland CM ga Pau Faunare Chief Minister BJP ge Sarkar Maibana Khut Tharaba Matam Ngaiduna Leiraba Sarkar ni Congress Charangpat Jila Parisat ki MGNREGA gi Khusuman Post Payment gi Khuthang da Yen Thokre Mai Pakna Operation Pang Thokre State ki Susing Warosin Purakpa Ngamdrabadi Sarkar Lebigi Wahan Thok Leite SSUM Isel Express Chief Minister na Senapatida ahanba state level Barak Festival hodokre Aikoi masel nungsinadraba yanadrabadi kanaguba amata ena khulabasu nungaifam khangloi Chief Minister Miamda chawno namthak tawkhiba kaya adugi mahaina BJP tukhibani ibobi Sana Laibak Jingkhai Sing Water Treatment Plant gi thabak khaibok ama loiba ngamdri pung kunmarigi ising piba mathang sahi fawbo oikhiroi Thangjing Singda Pak Sana Phong na Popi Pambi Thare Kanigi Mahutta Agar Than Khiba Kanadre Naga Fistok Yamna Kumang Chausile Kiran Rijeju Dr. Naramiyam gi Mirep Ohelu Sotin Kumar Aroibada Maroiba Pau Amukhanna Lamdam asigi aina thingkhraba lalhoulup kharana achouba selphamgi demand tourakpaga loinana Manipurdagi Vishal mart hongkhiba yana leiri Amadi Hakchanggi phibam soklakpadagi emung ama awabagi epakta taduna leiri Hauziki oinadi Manipuri pau matang saloisinjare ehenba pau ga loinana numidang pung 8 dang bu phangbigani